Hello, I giving Boboy na may rakpam. Nahanam pumas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigan. Adu ba wapaw sige mapal na. Nahakising lupa hinanungsiba, nahakising lupa luching musing buhay hinanungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapaw, taminas. Says agi Bible Singh adu Mark pantu teruk pada kuntradag ni pumari dang dokpi. Mark chapter 6 verses 30 to 44. Bible yar kusil inaw sunay sa agi Bible the yengbu. Sure you haina mato sum haidunle. Pakon sa pasing Jisu ki manakta pun laktuna makoy na tauki ba amasung tambi ki ba pumnamak makoy na mangon na tamlam. Mahang na makoy da haiki. Ngay hak pothana ba mi ta da achik ba mapam amada chatse. Maram di miyam na makoy ki manakta chathok chin taw maram na makoy na chana ba matam phau ba phanglamde. Aduga makoy na hi ama tongduna tongan na achik ba mapam amada chatlami. Makoy na chatlingai da miyam na makoy bu urami amasung mayam na mahakpu khanglammi marmaduna meesing na saharsing dagi mafam adu ta na makhong na chelaktuna makoy na hana thungle Jisu na hi adu dagi thoklakpa matamda mahak na achoba miyam amurami makoy Yaosenbani leitaba yawgam oiba maramna mahak na makoy benungsiba poklami adu dagi mahak na makoy hiram kaya tambi bahorami matam thengsi laglabada Mahakki sebok Singh na Mahakki nakta laktuna haiki masilam hangni aduga matam masi thengle masa-masagi tal lainaba mafam asidagi akoibada leiba khungang singda makoibu thabiko maramni makoigi chanaba karisu leite adu mahana makoida khumki nakoina makoida chanaba piyu moda makoina mangonda hai akhona chatuna dinari chani gi tal leiraga makoida chanaba pisira masida mahakna makoida hai nakhoi gi tal kaya leibage chatuniyo tal manga makoina ngapigani makoina madu khangdok labada makoina hai tal manga amasung nga ni lei aduga mahakna miyam adu kangbu oinam asangba napi gi mathakta phamta hannaba makoida yathang pirame aduga makoy kharna chama amasung kharna yangkai kangbu oina paring naina phamtharam mahakna tal manga amasung nga ani adu lauraga sargada yankatuna thagacharaga talsing adu setlaga miyam adu yanthoknaba sebok sing da pirame mahakna nga ani adu su makoy pumnamak adu da yen pirame makoy pumnamak na chana tuna mapuk thalam adu dagi makoy na tal amasung nga machet makai thumok tarani thoi hena khungatlam tal sing chaki pa meesing adu nipali sing mangarom surame asi sorgi wahini prathna tawse isori gi mateng nis ipai ko mateng pangbi na ki wahi se khangnaba bhap tananaba thajanaba amasung losin janaba gido tananaba gido makana kong pinabi prabna ki wahi se tag pamatamda tabadagi ayat po oigadoba khudimoksingi khabukanbe pro angang sing asigi thamoi phathabi angang sing mark masangam deba single prabhu phahan biduna makhoi mama sing aduna na ki wapau tabada mateng pangbe prabhu Krista would be Mahakki thamoi Mahakki menungsi would be
Aikoimbu Mahakki Thaujalgi Ipakta Iraq Nahanbi. Mahakki Aphabagun Aduna Aikoibu Sumhatbi. Aikoibu Mateng Pangbi. I have Mateng Pangbi. Jisu Christ again minister. Amen. Tazab sila now sing. Tabang pan bagi awab sing na. Later later na. Nahaki pun sido ko sila kumatam da. Nahak na Jisu mataw kram na iyang bagay. Later later ba ni hanjalak pa. Migi siya na kuhang ko silak pa. Wakal lang tak narag pa. Punsi lang tak na ba masung awa ng kuding magsing ito na language ang silak kumatam da. Nahak na. Jisu Christ da. Matokram na yeng bagay. Ito ba sila nausing? Nahaki pap na nahak po ching tharak pa matam da. Amasung nahak na nahaki nahak na tori bido pap ni hai na khanglak pa matam matu da. Nahak na Kristo pa matokram ni yang bagay. Krista si Mahakki meesingbu mapamda meenungsichaoba habis in hakangbra. Aduga Mahakki ningba kairaba musung pap da nohelaba Mahakki meesingbu mapamda Mahakki thamoigi oiba phibam ase yengsinbiba habis in nahak thazabra. Ngasi gini mita su Krista na nahak po yengsinbiri habis in nahak thazabra. Ngasi gini mita ikuna yeng minagadoriba mapam ase Matthew, Mark, Luke amasung John na yam nungsiba mapam amane. Makon yam pamsa mapam amane. Maroy na kuna kamgom na milising mga Jisu Christ na tanda mga amasung nga ani na pisabagi wari ni. Hari ba wari asida Jisu Christ sa githamoy Mahakki matik. Aduga noy hatlaba singi mapam da Mahakki thamoy gi mapam adu ko uwa phangani. Aduga hari ba wari se papa matam da thasa bai khogi punsida kaya mari lenadaba gumna or hari ba sidi isor gi wapa utadriba Christian or driba singi damakta oina khanboi ba targa nahak na wari si papa mo ong do yamna tongale. Aduga doran ba mo ongi ku pa mane. Maram de khoina ngasi pa akraba Mark pandup taruki pada kunthra da gine nipuga mari phauba se khoina Mark pandup amadagi pa akraba mari adu kari mata tanaba leite. Maram de Markki aning ba musung Markki apam se mane ibagi matungina Jisu Christ gi matik mahang na oiba musung magi pangal adu gi matangda thajaba sing de hen na mayek sing na kanglame ningsing bra mana iriba kanglup sing ase surung manungda Jisu Christ gi mingi damakta halak pa na maram orakanda ot nerek pa na maram oiraga surung manungda loliba Christian sing famda ne mana iriba apabwa pause mahoi thamoy da akiba na leiram gani chaningai thakningai kaya leiramoy kanagumba amana makhoina sul leiriba surung adugi makha adu da chana ba pirak da boiba taragadi moi chana ba kaisu phangoi phaba oiba taragadi hatokani otkani neigani adugumba thajaba sing adugi mafamdane iribas aduna Mark na haiba haise haiba apaba wapa se iba matamda Jisu se kanana mahanga tariba thaba khudingmak sing adugi mapana mahak se kanano haina haiba thajaba sing adugi mafamdane utlibas. Aduga mafam asida Mark ni iriba
ꯊꯧꯗꯣꯛ ꯑꯁꯤ ꯃꯤ ꯇꯟꯗꯨ ꯃꯉꯥ ꯑꯃꯁꯨꯡ ꯉꯥ ꯑꯅꯤꯅ ꯃꯤ ꯂꯤꯁꯤꯡ ꯃꯉꯥ ꯃꯔꯣꯏ ꯅꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯃꯤ ꯂꯤꯁꯤꯡ ꯃꯉꯥꯗꯒꯤ ꯍꯦꯜꯂꯝꯒꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯁꯤꯡ ꯊꯤꯔꯤꯁꯦ ꯅꯨꯄꯥꯁꯤꯡ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯣ ꯆꯥꯎꯔꯥꯛꯅ ꯃꯤ ꯂꯤꯁꯤꯡ ꯃꯉꯥꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯟꯗꯨ ꯃꯉꯥ ꯑꯃꯁꯨꯡ ꯉꯥ ꯑꯅꯤꯅ ꯄꯤꯖꯔꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯄꯨꯋꯥꯔꯤꯗ ꯑꯋꯣꯏꯕꯃꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯔꯦꯜ ꯁꯥꯏꯟꯁꯇ ꯇꯝꯕ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯈꯔ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯒꯤ ꯀꯔꯤ ꯑꯐꯕ ꯇꯝꯖꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯪꯁꯦꯝ ꯁꯦꯝꯖꯤꯟꯕ ꯄꯪꯁꯥ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯁꯦꯡꯕꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛꯀꯤ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯇꯤꯛꯀꯤ ꯃꯄꯥꯟꯗ ꯇꯧꯈꯤꯕ ꯑꯆꯧꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯇꯟꯗꯨ ꯃꯉꯥ ꯉꯥ ꯑꯅꯤꯅ ꯅꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯃꯤ ꯂꯤꯁꯤꯡ ꯃꯉꯥ ꯈꯔ ꯍꯦꯟꯕ ꯑꯁꯤꯕꯨ ꯄꯨꯛ ꯄꯦꯟꯅ ꯄꯨꯛ ꯊꯟꯅ ꯄꯤꯖꯈꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯑꯉꯛꯄ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯨꯝꯅ ꯑꯇꯣꯞꯄ ꯂꯣꯟꯗꯥ ꯑꯃꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯃꯨꯛ ꯈꯔ ꯑꯃꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯣꯏꯅ ꯍꯥꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯠꯂꯨꯕ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯣꯏ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯃꯣꯏ ꯊꯣꯛꯄ ꯇꯟꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯣꯏ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯁꯦꯕꯣꯛꯁꯤꯡꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯂꯥꯝꯃꯛꯄꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯔꯒ ꯆꯥꯕꯗꯨ ꯎꯕ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯀꯥꯟꯗ ꯆꯥꯕꯅꯤ ꯁꯣ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯃ ꯅꯠꯇꯦ ꯑꯣꯔ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯇꯜ ꯈꯔ ꯆꯥꯎꯕ ꯑꯃꯒ ꯉꯥ ꯈꯔꯒꯁꯦ ꯄꯤꯔꯀꯥꯟꯗ ꯃꯈꯣꯏ ꯄꯨꯛ ꯊꯟꯅꯕ ꯅꯠꯇꯅ ꯈꯔ ꯄ꯭ꯔꯚꯨꯒꯤ ꯆꯥꯛꯈꯥꯡ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯂꯣꯏ ꯆꯥꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕ ꯆꯥꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯄꯥꯕꯗ ꯈꯪꯉꯤ ꯆꯥꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯕꯨꯛ ꯄꯦꯜꯂꯦ ꯑꯗꯨꯒ ꯊꯨꯃꯣꯛ 12ꯒꯤ ꯑꯔꯦꯝꯕꯗ ꯃꯣꯏ ꯈꯣꯝꯖꯤꯜꯂꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯃꯥꯔꯛꯅ ꯎꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅꯤ ꯇꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯍꯧꯕꯗꯒꯤ ꯑꯃꯨꯛ ꯍꯧꯅ ꯍꯥꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯅꯩꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯥꯎꯔꯝꯕ ꯌꯥꯏ ꯑꯃꯨꯛ ꯅꯤꯡꯁꯤꯡꯁꯤ ꯃꯥꯔꯛꯅ ꯏꯔꯛꯄ ꯋꯥꯔꯤ ꯈꯨꯗꯤꯡꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯈꯨꯗꯤꯡꯒꯤ ꯈꯣꯡ ꯇꯦꯛꯄ ꯐꯍꯟꯕ ꯈꯨꯗꯤꯡꯒꯤ ꯑꯉꯛꯄ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯐꯍꯜꯂꯤꯕ ꯃꯤ ꯐꯍꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯍꯦꯔꯣ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯄꯨꯝ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯤꯁꯨꯅꯤ ꯑꯗꯨꯗ ꯎꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯕ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯇꯧꯕ ꯉꯝꯅꯤ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯦꯚꯔ ꯊꯥꯖꯕ ꯑꯩꯈꯣꯏꯁꯦ ꯄꯥꯡꯒꯜ ꯀꯌꯥꯝ ꯀꯜꯂꯦ ꯎꯠꯅꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯡ ꯑꯁꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯀꯌꯥꯝ ꯃꯇꯤꯛ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇꯅꯤ It is all about Jesus ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯟꯗꯨꯞ 3 ꯑꯁꯤ ꯑꯗꯨꯝ ꯄꯥꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯟꯗꯨꯞ 3ꯒꯤ ꯑꯍꯧꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯔꯨꯑꯣꯏꯅ ꯚꯔꯁ 7ꯗꯒꯤꯅ ꯚꯔꯁ 13 ꯐꯥꯎꯕꯗꯨꯗ ꯃꯥ ꯁꯦꯕꯣꯛ 12 ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯕꯥꯞꯇꯥꯏꯖ ꯑꯣꯏꯕ ꯖꯣꯍꯥꯟ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯛꯅ ꯂꯤꯕ ꯍꯧꯈꯤꯕ ꯁꯦꯕꯣꯛ 12 ꯊꯥꯗꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯚꯔꯁ 30 ꯑꯁꯤꯗꯒꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯚꯔꯁ 30 ꯑꯁꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯗꯨꯅ ꯇꯟꯗꯨ ꯉꯥ ꯑꯅꯤꯅ ꯃꯤ 5,000ꯕꯨ ꯄꯤꯖꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯗꯨ ꯁꯤꯅꯤ Here's a one main thing, one big idea. ꯖꯤꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤꯅꯨꯡꯁꯤꯆꯥꯎꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯁꯤꯅꯤ ꯄꯟꯗꯨꯞ 30ꯗꯒꯤꯅ ꯆꯦꯞꯇꯔ 6ꯒꯤ ꯚꯔꯁ 30ꯗꯒꯤꯅ ꯚꯔꯁ 44 ꯐꯥꯎ ꯄꯟꯗꯨꯞ 3ꯒꯤ ꯄꯟꯗꯨꯞ 30ꯗꯒꯤꯅ ꯄꯟꯗꯨꯞ 94 ꯐꯥꯎꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯨꯝ ꯑꯣꯏꯅ ꯎꯔꯛꯀꯗꯧꯔꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯖꯤꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯌꯥꯎꯁꯦꯟꯕꯅꯤ Jesus is the compassionate shepherd who cares for his people. ꯑꯩꯈꯣꯏꯅ ꯚꯔꯁ 30ꯗꯒꯤꯅ ꯚꯔꯁ 40-4 ꯄꯗ 30ꯗꯒꯤꯅ ꯄꯗ 94 ꯐꯥꯎꯕ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕꯒꯤ ꯃꯄꯥꯟꯗ ꯌꯦꯡꯁꯤꯟꯕꯤꯕ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯒꯅꯤ
aduna yana verse 30 dagin 32 pawus de yengbi pa konjaba sing to chalure lai Jisu Christ gi manakta mako yam successful ebe thogul tawra kan lai adu Jisu Christ gi mafam da verse 30 du ubagi matungina mako na tawgi to kiba thabak khuding mak sing adu Jisu Christ gi mafam da tamme adu ga mako na tambi kiba sing adu loine ma ji Jisu Christ Marne sebok taran thoyesine tho kana tawkiba thogul adu Jisu Christ dagi mako na ukraba sing adu ne adu ga mako na sandoiba wa paw du mako gi mapu dagi takraba wa paw sing adu ne adu ga haiba khuding mak sing adu gi mapalna Makoina. The water will put my park on Tali. I don't see verse 30, the 32 powers that couldn't uber panga the second have orbitargadi, the provision of rest in the wilderness. Lamzaulam hangda Pothana bagi the makta Torang Lambi with uber the provision of rest in the wilderness. Now, correct the makta Lamzaulam Hain Hare Ibn Haina High with Jesus Christ, verse 31 the very Harpono High with the equipment. Magnum Kodaki, Nahak Pothana Mita the Achikpum now. English is either desolate land and harmony or desolate place, or higher basi wine say wilderness, Lamzaulam hang the money. Amram High over target, Jesus Christ and Magi Seboxing say, Pothana be them to Putoka, Lamzaulam hang, Kanama the later Mapunda. I don't know, but the contrap, I see the Magi Seboxing, Akanba Tabak Togol Singtrokan, the Hale, verse 31, I see the Man Magi Seboxing the high with him. Here we see the compassion of Jesus caring for his weary disciples. Magi the Mahakki Warba Seboxing, Adugi, Mapam the Mahakki, Meenungsi Utpadugi Mapana, yengsinbiba the Ubang, Karam Haina, Makoy Pothana with the Gidam of the Mahan Course. No Togotore, no Togam Sure. Aduga Potapa Pamsulate, I don't know. I think Mamma the Chetu Potassium. I took a high verse 31, I'm saying 32 say young boy batargadi. Karimak Potapa Punctuano Hina have the Mahomas the Maram the Mian Mokogi Manaka Tokasin Tobanamaram Tobamaram the Makoina Chana Bamatam Power Pangam de. Aduga verse 32, Makoina he Amatong Tonganba Tongana Achikpam Amada Chalame. Now I see the mark Mahomas verse 31, verse 32 with that. Now I think it's a the moon and tabu not the Gyan Tauro. Verse 31 ga, but the Kuntrama but the Kuntragani Togasida, Mark na why any hands like Karamba why, Achikpam from Hyperwise. Karamba picture no sida, Karamba Mamino sida Mark na Utna Honarivase. Amaram Haibo Obatargadi. I couldn't have the Uber Panglise. Lamzau Lamang have the Queen of Mark the young Pumatam the Mark Ibamongs the Jesus Christ, Matang the young Pumatam, the Lamzau Lamang say, Akibana Tanba, Aduga Hibas at Himana Tanba, Aduga Hibas Kaya Pothapam Kangdam Pamani. Kanagumana Langpage Pamatam, the Kibamapam Jagam, and the Karam the later Karambamatam, the Karamba Sana Lakani, Karamba Sana attacked her when Karim the Kango Jaganate. Adu Hibam Mapama Sidane. Amaram the high boy batag, as the Utliba Mamia say, Isorna Mahakki meesing the Aribual and the Bagimatam, the Zasaya, Amusung Jeremiah. Mahakki meesing the Magna Pibigadoriba, Karai Pibigadoriba, Lamzaulam hangda, Atikam Pumsing the Mahana Pibigadoriba, Pothaba Adugi Mamidri. Mark Haiba Zagasi Ibamatam, the Magi Wakil on the labor say, Zasayapon Humpum doi, Aduga Jeremiah on the Kuntrama toida. Isor the Mahakki meesing the Wasaki Potava, Karama Potava, Anoba Kongsanba, Ariba Kongsanmanataba, Adu Mahakki, Anoba meesing a Tawaiga Kongsan Adugi Mapam Zagasing Aduda, Makoini Hingba Punsi Mapam Kudimaxing Aduda, Piga of Potava doing Matangdan. Mafam masih tu sih, sebagai seboxing itu, ware, atau kemakai seboxing, pothan, nabi kita puri bese, lamzau lam hanggan. Asiki isorna Mahakki meesingbu, lamzau lam hanggan, potha pi bese, ihan han, ekoi, kongsan bagi lari kau tu dekoi ubapang. Isorna Israel masasing tu Egypt lagi, makoi mayam puturak pun matam dah, isorna makoi potha, makoi awat pasing pi bagi mapan. Ada bahasa kita matam masih tadi. Zasaya amasung Zasaya gi maichogi mapalna aduga Jeremiah gi maichogi mapalna isorna wasaki ba pothaba pigidaba moong khudingmak sing adu Jisu Christ gi mapalna anisu ba khongsan ba Mahakki meesing gi ba thawai gi anisu ba khongsan ba aduda mapung phan tu ubapang aduga hairiba sida Christianing to Jisu na Mahakki meesing adu chingbi du akoi ubapang karaida tebang pan bagi oiba lamzau lamang asida Yan han badi haiba mami do seboxing aduda pothaba piba adugi mapana aduga haiba je thawagi obi hiram khudimok singda magi meal group akoi khudimok singda mahak na piu do akoi ubapang
ꯑꯗꯨꯒꯤ ꯃꯃꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯦꯕꯁꯦ ꯃꯔꯝꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯂꯝ ꯂꯥꯟꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯂꯝꯖꯥꯎ ꯂꯝꯍꯥꯡꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯅꯪ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯃꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯄꯣꯊꯥꯕ ꯄꯤꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯊꯥꯕ ꯑꯁꯤ ꯑꯋꯥꯕ ꯂꯩꯇꯕ ꯑꯋꯥꯕ ꯌꯥꯎꯗꯕ ꯑꯗꯨꯒ ꯂꯥꯡꯇꯛꯅꯕ ꯂꯩꯇꯕ ꯃꯐꯝꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯡꯇꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯄꯣꯊꯥꯕ ꯄꯤꯕ ꯉꯝꯃꯤ Here is the provision of rest in the wilderness. ꯑꯗꯨꯒ verse 33 34 ꯐꯥꯎꯕꯁꯤꯗ ꯃꯈꯣꯏ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯕꯛꯁꯤꯡꯗ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯤ ꯇꯣꯡꯉꯀꯥꯟꯗ ꯂꯥꯛꯑꯦ verse 33 34 ꯐꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕꯁꯤ the provision of word of life in the wilderness. ꯂꯝꯖꯥꯎ lamhang aduda achikba mafam aduda mahakna piba punsigi oiba wahai hingbagi wahai adugi marang kaiba pibibuda uba phangani the provision of the word of life in the wilderness. Karamana nings. But the control is the Makoi Yore. But sorry, control the Makoi Chatpa, the missing no ure. Adu Ubumatam, the Sebokran, Adugi Toggle, the Sumara Mobe, Jisu Christagi Matang, or Sebokran, Togi Matang, the missing no Makoi Yam, the Masakang. I'll tell you the Jisu Christ, the Marcus Sebok, Karom the Mojales, Karom the Heat Hango Male, Adu Wakola Kalakana, Loyam Kochi Ubupangi. I mean, like, verse 33, as they couldn't Ubupangi say, Matamadu the Lema Pharisees sing Amusung Saduki sing Aduga, Sastrik Oza sing, Adu Luching Missing, Adu Makoi Punsida, Amuk Pawu Udu movement Makalamani. This is Jesus' movement. Loinam, Mafam, the Capernaum, Madu, Galilee, missing Kudi Moxing. Now, I think we have over target Matamasi, Capernaum, the labor missing Millising Ohmutane. Others realize Millising Mangamung. A cry Kaila and Amata Kang, Jisu Christ, the Uber, Margis, the Uber Maramoracana, Loin Magmatum Inere. Wakalkalagin, Jisu Christ, was Magis Box in Lakido, both Hana Bidamatan. Verse 34 the credit we have there. Jisu here to Tolokumatam. Mana to Miam Murame. Pothagan Lakone. Pothana Bugida Makalakone. Adubu, Pothana Balakum from Mother. Mokoini Yodring it, missing on Yorame, in Mayam Lerame. Nang was only order come on. I think it takes it as I am surprising or is a carino. Yam a natural or is a carino. Pothaki Lakuni, what was only Toggle Toraga Lak, Tumbam Jabam can get Jabo Chad, my Puka Patat Nila, Matam Mugle, and many thousand. I do not equate it with it. Tabak one is Urga Pothag and Lakuni, I see it, Tabak say Muktoshale. But look at Jesus. Jisu, he's different. It's different. Makoi Yaosenba later by Yaogum Oiba Maramna. Mahakna Makoibu Nungsichaoba. I could me become a Christa Pap though. I saw the map is in there. Pothaba Pangre PP Gam, make it have a Uber Pangde. Complained of Uber Pangde. Murmurums on Uber Pangde, is so long but Uber Pangde, Jisu Christa. Mahakki Nungsiba Gitamoy makes in Uber Pang. Remember, have a missing the man Ubermatam, the Mahakki Mangler, Lam never millising manga, Karahan, but Quimax the Ubermatam, the Makoy. Ishorgi missing Hana Highway, but as Mokoi sing, you say, send me number later by Yaos Nakan Ubra. I said, Jisu Christ, Gitamos, they can Uber Pang, you say, Magi Nungpan, Honor Makai, Mokoi, the power of a Nungsiba. Pothabang Nam, the Makai Nungsiba, Magi Nungamusung Pan Pangal, Kuima Puktok, Yao Makai Nungsiba, Dugi Nungsiba, Dugi, power Tamogi, who the Mahomas, they can Uber Pang. Isn't an Nungsini Arglos and but nothing.
Maramdi Jisu Christ na haiba meesing the uba matan makoy kaurang basing amasung makoy na mahakpo uning makudi maksing the urag aduga maroy na Christ isor oiba maram na makoy si Israel macha sing Jew macha sing Abraham aikoy gi ipa ne David aikoy gi ningthau ne amasung aikoy isori meesing na pongja meesing oiba tar so haiba sing ase Yaosenba leitaba awa nang liba aduga achumba pamboy batarsu achumba phangdaba aduga noi hatpiraga thamlaba meesing ngaktani haibase Jisu Christ na mayek sengna khangi magi hakchangi pothaba adudagide magi mamang leramliba meesing adugi awaba phibam aduna hena mahak lumme aduga makhoide mahak nungsiba phaw now Christ na makhoy sibu Yaosenbina balaitaba yaugumna uba mityeng ase asiga chap manaba ase aikhoina ari bolak na bagi matam masing thiba matam dasu masing thiba gi laik adu dasu aduga maicho Ezekiel gi laik dasu makes no bang yan han dadi masing thiba pandu kun ga tareta Moses na meesing chingle adu mai sorgi mai ga wangang buna maram orakan da kanan la bak changbo isor na yadre aduna isor na man du pukhale chinga ma da du yengon chang de lambi je adane adu nang de ai mayok ta pap to gi bena maram orakan nang ni changba yaro adu Moses na ma prarthana to Prabhu or Hey Jehovah ai yang da boy batargas na ki meesing bu chinga na bu da makta Yaosenbani thabi maramdi luching na balai boy batargadi makoi senbina balai ba yawo chamana Harmony Shorna Taraga Arona Dumana Assur Joshua Dumhang Kanopi here. I don't have Joshua Ibriagi meaning of Joshua say Greek loan the Jesus Jisu. I see that I see pictures of the Uber Pangli say Isorgi me couldn't work saying say Yao Magachang. I do have Yao say Masagi Pangal laser the Bajivan. Yaosengi Kwaidagi Mapam Jaba Yaosengi Kwaidagi Nungaiba Yaosengi Kwaidagi safe Oiba Jaga se Yaosenbani Manakane. Aduga Yaosing Adugi Kwaidagi Pangal Kanba Mapam se Yao Sangu to the Adu Makogi Sangu Aduda Sangu the lecture of Matamda, Adugo Yaosenbani lecture of Matamda, the higher by Yao Kudimak sing as a Sana, Kaina, Nongsana, Lamhuina, Setet Lagachabagi, Aduga, Manghan Bagi Chang, Aduki Matiyanawang, Aduki Chance, Aduki Matiyanawang. Aduna Jisu Christ and Makoi send me lecture by Yaoman and Hybe Matam, the Hybe Makogi Asonba, Turoi Maroinava, Aduga Makogi Tawangam, the Makoi the Pangal Amata later, Makoin Achumba Kangboy Batars, Makoin Achumba Kangba Pamboy Batars, Makoin Achumba to Kangam Bagi Pangal later. Makoin and Masiha, Adu Maix and a thousand of them uning boy batars, Makogi Tamogi Nungana, Adu Makoy Masana Kanzabangam, the Kudik Maxing, Adu Nakalamadani, Adu Nakalam, the Makoy ought native Kanana. Matamadu Lamba Sasri Oza sing, Aduga, Farisi sing, Aduga Saduki sing, Aduna. Man, the Makona Tamiriba Kudding Moxing, Adu Matota Abasing Sinakari, sorry missing a sinner, around Kubum Gave, Hingbagi Wai, Adu Makona Tambiri Sinakari. Why I think it have? Makona Matota Abra Loman, I never Hingba Punsi. Adu Makona Tambiri Bamsung Chimbiri bus in a grind, no Rokilamida. Adu Isona Hive in a Kara, Adu Makona people on Aduki Matik Yame. Adon Jisu Christ na haiba Mahakki wata na bugi da makta mahak ni haina uraga magi manar lakraba khuding maksing adu makogi thawai gi oiba punsi adu amasung makogi asengba phiba madu uba matamda makoigi nungsiningai ba phibam makoigi amangba punsi makoigi nunganna ba wakal makoigi tengbang mathau taba makoigi pangal laitaba khuding maksing dukha Aduna ni mahal mo kubi nungsiba powerless. Ato ko har basing matang so isor na maiso Ezekiel kuntraga mga mahag na magi Yaosenbani sing han tham krabo kudi maksing adugi mayok maki asaw badu haibing matang ho ubapam. Yaosenbani sing adun maki Yaosenbu thakpi bagi mahuta Yaosenbani sing adun oi charaga leire mo koina. Yaosing the Masinjak Taki Bagi Mota Makoy and Mabuk Noel later. Other is one of Sawagi Marna, high Ezekiel 34 verse 23. Mahakna Tazaba Yaba Yaosenba Amakak Pig and Hanam Hanawase. David na Nakan.
Adubu, Mafamasida. Missing the Ubumatam. Market Hamoida. Senbinaba later by Yaugum no Uriba Christa. Ezekiel Kuntraga Marie Kulhumdoida. Jehovah Masamagna. Wasakiva. David Edon. Mam the Jisu Christa say, David Kid Hadagi Polakpa. Tazabayaba Israel. Amazon Tazabayaba Yaosenbani. Jesus is a faithful shepherd, the son of David. Harba Kang Kuding Moxing Simoko Haksang Matotaba Sing Yaman Lerembe. Makoya Wanang Sing Haksang Hiram Sing Makoya Anaba Sing Loinmag Lerembe Christic Manak Lakumatamda. And the Boo Makoi Tawai Punsida Oiban, Nimba Kainingai Oiban, Nungsininga of him, Adu Yang Jesu Christina, Nungsi. Nungsi Boy. I don't think the Jesu Christian about you. Milsing Mangahele, Manga Glemabne, Mapangan Mapuni, Matikle Shorne, Asibi Halaga, Anaba Palaga, Magis boxing Matiklon Pitoga, Tadokraga, Uncle Mayam Tolaga, Maming Mayam Charaga Lak, but the Ngai. Carito have them. Young Carito they have done yings. He the Kume. Kanakana Anabla, I Anabapala, Noigi Awams and they call Lagala. Do not take the Ubupang. What did he do? Jesu Christina. I do the game Mahakna Makoi the Hiram Kayatan Bihorme. He started preaching and teaching. Here is the provision of the word of life. Maram the high Christa se punsigi ning tone, adu Mahakki chindig tolpo kuding mag sing adu lomba naidaba hingba piba Mahakki wahine. Ning sing bra Peter adu Jesu Christ sebok sing na mangon haibu aikoi na nangon da natana aikoi karai da chatkani where shall we go because you have the word of eternal life nangon na lomba naidaba hingbagi wahai da hai kriba Christa adune hai mil sing manga kharen basigi mamang lebla kanda mahang na hingbagi wahai hai ba hawr karamba jaga sing mahak tambiram gani adu amrom na yengbo oba targa Christ na tambiram go dise hiram ama khadane hiram mayam ama now Mark Muhammad Kayam Sangatam Bibano or Kayam Yamatam Bibano Mas record them de Mande do Marki Moro Wakal Nate Marki Moro Wakal on the Makogi Tawagi Matota Kuding Maxing Adu Mahana Tambiana Habs Mahana Kangan Pamakulon. Hiram Kayama, Adu Garbi Hiram Kudimaxing Ado I couldn't mark on the Amadi Parker and Maram or Karam Hiram sing or I'm going to have my ex and a Kangam Yan Hambadi Pap the Punging Hong Mangon Tazan of Gidamakta. Jesu Christ na Sanoki Badu marketing Tolibaki Wapone, Mark Mapa the Taragamanga, is ordering Tolibag the Nuckle Maram, the Laglet Ebang Panda, Ningto I Lagla Maramna, Ningto Labagos as the lady, Nahoi Pap the Puning Hongo, Aduga Tazo of Wapau, Adugi Wapau, and he preached the gospel of kingdom. He called people to repentance. Manatam Bibo Kudimaxing Asida, Haiba, Anaba sing Lerem Gani, Adu Asokpa sing Lerem Gani, Paning Masing Mayam, I'm looking back to that. Lie the Basing Zulerem Gani, Aduga Migisian Corn, Ton missing Zulerem, Ton Makal Mayam Lermani, Kuding Maxing Adu Makoi, quieting Matotaba, quieting more of the Christian Kangman and Maram Morakanda, Makoi the people Zakarino, Hingbagi Wahi, Loman Adapunsima, Wahi, Marketing Tolibagi, Wapa, Karamhana, Mamon Tazan never get them, Makoi Papi, Puning Hong never get them, Makoi the Puning Hongi Wapa, Amasung, Makoi Bu, Marketing Tolibag, or the Lomban and the Pan of the Kobagi Tambiba. Viram Kuding Moxindo, Nungsiba Christina, Mark is sending Tolokadri, Hingbagi, why Kuding Moxindo, a main but Tamoidegi, Atapa Pukning degi, Nungsiba Tamoidegi, Aduga Minungsina Tanba Wahis in the Actane. All of his teaching, they were all gentle, compassionate, loving, and caring. Hiram Amma Hectada. Maki Potaba, Tugai, Potaba, Pangande, Chak, Lam, Badu the Chak, Chana, Matamokpi, the Haidana, a Duke Yam the Yango Hiram sing the Tambimatam, the Christagi, my tongue degi, a sauba, a Mosung Tamui degi, a sauba, a mother talked. I see Market, Christagi the moin. I see Christina. To hat piraba, no hat piraba, pap namusung saitana, aduga lana tambibana, aduga lomanai the gidamakta, lomanai the mang like the missing adugi mapam kuding makta, Christagi, tamoya the sin. Nungsia. Musung minungsi.
mang tambir. Most probably ayuktagi tambir numidang warang matam thingsilak ni matam. Yumman matam yore. And then verse 35 to 40 ga 4 phabu jada kun uba phangadu se the physical provision in the wilderness. Now kun khanga do bodi Krishna pura Krishna achik mpham dane mayam da ni se achik mpham dane mahang na pothana na bagi damag thorang langbi badu achik mpham dane mahak ki hingbagi wahai adu marang kana pi badu adu har ba achik mpham asidane har ba mi sing adu hakchang gi mathau ta ba khudimak sing adu mahang na pi bagi dirubis. Here we see the provision in the wilderness. Kaya ningsingba yai, mamangin naman yung ningsingba oiba target Herod na su magi mapok numita at so bosa kang mahang lang. Jisu Christ na mapamasi dito kudaro bisu at so bosa kang makalaman. Ado mark na hire account ani se punsalak pa matam da kari kita magto na si tek thang na mark na pusalay se maram lay. Kaya mo kung yam Jackson na pa po oiba target hire sa kang ani dugi kena ba yang makes na ubang naman. Mamangi Herod na kaukiba magi chaklen adu dadi chabala kiba khuding maksing adu phamdong kaidong ba mi sing ngakten sipai gi or lani gi makok sing ngakten magi galil gi luching ma sing ngakten cham mi nate adu Christian Muhammad se lang gi ma ke chobo chakhang se dadi lak le ba mi lo ne ma ki makten. The provision that was made by Herod was for only those who are rich and lofty people. But the provision here that Christ is making is for all people who have come to him. Aduga Herod na chakhang snu lang matam na adu tin kriba khuimak mako gi status adu amas mako paiba inakun adu amata yengdana harba khudingmak sing adu yaosenba leitraba amasung yaosenba leitraba yaosing panghak orba mi sing gi chakhang ne adu Christian Muhammad se pi gi der chakhang asidi yaosen ba masamak yauraga yaosing adu senbirega pizaba chakhang Amaram the hype oiba targadi. Hype chakhang asidi Yaosenbani Mahakki Yaosing the Mugda Quadigi Paba Mapumda Quadigi Paba Chinzak Pisabaki chakhang. Herod Kedudi Bob na Pictal. Amor passing yaw. Adubu, Jisu Christian Lang of chakhang asidi. Amos Mahana Kang the chakhang asidi. Pisaki the Chinzak sing Amsun chakhang asidi. Achumbamsung Pop Amok Payao the Mahakki. Pop Yaw the Pa Amsung Amok Plate the Mahakki. Herod ki chakhang adu de babla se be Johan lan de nupa adu ki punsi lawe manga kai adu Christian hom se lang ni chakhang ase de pap chen be sing da punsi pi be chakhang adu ne karman verse 35 taking verse 37 power se things le se bosin mana kalai they're very, very practical. Oh, yam practical meeting. Acha me lising manga kare hele. Upaliti akoida. I koi late. Now they're very calculative, right? Jisu Christ na harako khudingi lupa kaya sanga do namul pathoko lo na magloer. Lai Jisu Christ ki manakta thar se moise anak pa khun sing sida. Layer 자주 वर्ष는 뭐 거의 tumba 한절에서는 댕질에 다도 그러죠. 아주 영어 아시다 지수 그리스도 까마나 그러면 나 거기는 뭐 거의 짠을 비. Straight. 당카임니 사오는 감니 소야 되나? 당카임니 까이노 프라부나 하이레지고 어두이 와클도 칼랑거든. 까이노 거기다 하이레지고 अदुने मोइना हाइरे on verse 30 ga 7 de yang makoina mongoda ai koina jatuna dinari chani gi tal leiraga makoida chana pisira now again pura wahang ji pura abruptly when thol kaino prabhu nang na mi dinari ama se nomoi kusumane so numi chani gi kusuman gi tal do leiraga moida koi pije diba ai koi train thoi kaktene ai koi train thoi hoji kai gi dinari chani no koi lor duise it's very impractical Jesus it's very impractical Kano kara taba yaba wa kara ngangbiro prabhu nang ai kogi prabhu ne adubu kara taba yaba wari sanase adugumba sebok sing soida yarmuna asigi mhamje aduna basigi wai je hai ne they're all
practical. They are all wise. Asingba meesing akne se ki meesing se. Maram loina maklei. Jisu Christ na har puwa kudi masin paukum loina maklei. Adu puthore yamna kare hai ni yamna achet pa argument ni puthore se. Dinari chani gi tal ga di lei dune boy. Yengsinbiba se boxing se. Numit kharagi mamangda chappal ma tonghalaga chaishu ma suhalaga karimta puhandabida tharaga tarani thoido karimta pudana charkiba tarani thoimakto mabuk pena charaga awatpa amata laitana thogulju phajna toroga halakpada ngaiba kanglupne je. And when Jesus says give it to them, they doubted Jesus. Ishorgi tauza, Christagi wahaigi yathang inbagi kanaiba. Kuimo sinu loina makawim. Adu kadore moigi leita budu han putore prabu koi the leite ngamoise upai sunai leite koi. Now John the Boboy batarakade John chapter 6 ta. Jisu Christ togo do thabak ma chaptan khange. He know what he will be doing. And ma tandu manga amsunga ni na milising ma pisig na ma khang. Mal khang ba. He know what he's doing. Abi sibok singa ni khang de. Still kari me koina makhatan patara boy taragadi pandu tor ki pada yang khani thoda kari hai. Marni ma ko gi thamoi kanba maram na makhoi na tal singi thodok adugi maram na wakal tawangam si gi sebok sing thogol tor angak pathok mayam toraga Jisu Christ gi manak ai khoi prabu nang na hai loine mak tor nang hai madu loine mak tor loine awat pa ma leitana wa pau ju sando me na bu phala me bhut chamul tam thome nang gi matik tu ai khoi loine mak tor lai adugi kangbu sing ado they have still a hardened heart akan ma thamoi makhoi da lai aduna Jisu Christ tor thabada moi gyan ta de moigi damak even milising mga to asigi sebo tarani thoi asigi damak to one so tandu mga nga ni milising mga pizza but just puthal man asin moi wakal je Jisu Christ na oiriba adu da yengba natana adu Jisu Christ gi matik adu da yengba natana makhoi gi leitaba makhoi gi oidaba makhoi yamna practical oiba yamna haiba singba khuimok sing adu hangna kanda punsi gi mapu amasung Ningthau lebaki ningthau amasung matik leba mapu adu da hangise dinari chani gai de puraga tan gai de leidu no boy ase koi punchina tabrane don't we do this charang rak matam karigum phangning matam adu aina pami potu tana phona matam da asomda Ishorna yadaba or Ishorgi aningba aduga chanarak taba matam. Mamang da Christian ai khoi punse to bikraba taba khoi mosna loina ma kauraga as if hauji power hingai je ai khoi gi pangal da ai khoi gi lousing da ai khoi gi asuman gi mapal ai khoi gi pangal gi mapal ai khoi gi leiba gi matungina ai khoi gi lousing khuding mak sing da matungina hauji power hinga pangi wakal da ai khoi gi khandabra Tada bisil now saying, I khoi gi punsi se nungti numit khuding ma ki pu ba gi punsi da ne hengli se. Aron da pu wai je yam na ning se ai khoi huran ba gi punsi da ne khoi ne hengli se. Maran di mathang de khoi hong ka da be sor isor da ge khoi na lauri ne. Adu khoi kanam da han blai de adu isor. The next breath that we are taking in that is from God. And we don't give that back. Christagi pangal, Christagi taujal, Isorgi nungsiba, Isorgi taujal, Isorgi board kuding magsing aduda, wakal tauraga, board do masing tirak Prabhu na haibanina, hain haibagi mapalna, inbagi mahuta, later but the hairaga, ngamoidagi hanawe. Yadre simadi, Sugya yaro, ngamroy. Verse 38. Look at it. 35 to 37, and then 38 to that. Marm ko hai na khoi gital kya lai bage chatuni
Jesus is very calm. Yung so, hey, kaya little. Hai bil le, chat le, tel mga ngani. Adugi mahan ka re, man mising mi chama mi yang kai group ta phamale na asi da toy asi gi maram je karino asi gi maram je kai na adugi wakal da kai khol no si da mi chama musing yang kai hoi Moses na su ari bol na bagi matam da Israel gi mi sing puthorok matam da har mi chama musing yang kai group ta phamale kari gi da makta yen bu nungai na gi da makta yen bu da thung na gi da makta phajana management to thoi phamale Kai the Pamale Moy Asang Manapi Matakta Kai the Mona Lace Achimopum wilderness Karimatak the Pamanba Napi Matak Asang Manapi Matakta I'm doing Matung that Jisu Christ and tell the lower Tagatle verse 41 Talamsung Nga Tanumanga Ngani do So tagale mag sa pagsin sing do yan thona pir na karam haina yan thorin Jisu na hek pai baga pi baga matang thole adu khangde right adu bu thokiba thodok de aseng bagi makoi num yele loina mag phang Dinari chani mathau ta de tal mayam gi tal leirna bagi damakta matik leiba isorna mahaki matik leiba Jisu na mahaki matik ta mahaki mi singi mathau ta ba khuding mak sing do chap chana khangbi na maram oraganda mahang na mahaki mi singi hachang gi mathau ta ba pi do akhoi na phum se upa phang talam sung nga se matam do leiram ba jihudi macha singi akhoi gi hojiki matam gi chak kum it's very basic they're very basic need of a day Nong with a chang draba yadraba yamna suglay later boy but target later yadraba my target tanga naga. Jesus here is providing them their basic need. Verse 41 said that pizza gre kudimong singdo aduga 42 amusung 43 da kayam yamna pibibna Jisu Christ na yengon da makhoi pumna makchadra mapuk thalamme dinari chani hojibuk sisina de or makhoi de dinari am yar obita ta dinari tarani thoi makhoi ge sengau de dinari ama babo lawthoga tal machet na babo lawdri moi adu Jisu Christ na mahaki pangal da mahaki matita mahaki mising da makta makhoi gi khwai de mathau ta badu chap chana khanguna maram oraga na pibi karamaina pibi puk thanna ba maong da loina mak thalle now loina mak thanba khatana de here what we see is the abundance of Jesus' provision Jisu Christ na pibi ba adugi marang kai ba dune kaya marang kai moi pukatang thanba nate ok pukata nate Ok laba matung na makoy lem haubo khuding magsing ado khomjan ba matamda thumok taran thoi now kai lakpo thumok no hane khalambe matamdugi mi sing adi makoy chatpa matamda makoy travel chatpa matam aya matam makoy thumokum amam adum purgum chatpagi chatna bise adum le or makoy tongla iba poto hi do most probably nga phan bagi hi ne so adu desu thumok compulsory dum yaw ni nga jing hapsan na bagi kajing hapsan na bagi so adu matam do karam aina karai de adu ngang he kachu oi de Jisu Christ gi sumai darogan thogalaga amma oibna te maram di hire poto yamarang kana phung bum poram adu ka tal sing cha ki mi sing adu nipal sing manga ro moram nupi am sung ngang thala mi li sing manga nam phum se de han hai asigi wari se de gi akona mitpham tam pham to ko hiram mani Two observations and few applications. And observation. Wariya pumba zida. I could meet say kai hek taido tan Amasunga Tumok Taragani toy. Seboxingi later ba. Seboxingi complain. Now, young on the woman. Although Maru and see why is the young do say? Theologically, the question we should ask in this account is a very Christological question. Who is Jesus? So,
observation today. Observe Jesus. Jesus say, Jesus say, behold Jesus. Now, whom to ko yeng ne? Jesus say, isoroina. Jesus say, a toy baduga aphaba moina. Aduga whom so Jesus say, asengba Yaosenbani moina. We will see Jesus, observe Jesus as God, the very God, God of very God. Isor the Isor oiba, asengba Isor. Aduga, Jesus as the greater and the better. And third, Jesus as a true shepherd. Jesus as God. Now, harba thabo khudimok sing asigi mapal na tanu manga nga ni mil nupali sing manga adu mil sing manga khare hen ba adu pizza ba asigi mapal na aikun uba phangli ba se isorgi semba haibagi matik mangalam sing pangla. Here we see the power of creation. Only God can do such a thing. Ma'am, the Isor na tabang paan basta kariya mata lerem dapat Mahakki wahay gi mapal na khudi mo selma kibne adu ga hay adu gi picture do mafam basta uba pangi kasi dapat adu manga masunga ani ado milising mga adu thungna na bagi damakta pena chana bagi damakta lem paw mo kay piri basta ibungo Mahakki khud adu gi mapal ni Mahakki wahay khudi mo adu gi mapal ni Isor khakta na tawang ngamba tawag ni. Aduga mafam masida ako'y uba pangliba Jisu ibungo Mahakki matik ni karma matik mahak na pibiba ngambagi matik. Here we see the authority of Jesus in provision. Mahak na pibiba ngamba. Man kayo no, He is the Creator. Kariya matalarem dabagi khuding maksing semba adu Isor na ngambo oiba taragade. Later, but tandu mangam sunga ni deki mil sing mga pisa ba dati. Showing from the rupa Jesus is God. Haman dai boy oibatar yan Mark asige account khuding magsing ang pathabok to. Now mafam matangin ng masni showing yabi oibatar ga Jesus Christ na ising matak chatpay wari sa akoy yan kani. Adu Mark na maruan una ba honor it's always Christological. Christ gi maram na nga tane kayam sang na chatli Peter na karamay tawba adu amat na te Jisu Christ kanano magi matik kay no. The author of this gospel, Mark, is trying to show the authority of Jesus here. Because He is God. He is King. He is God King. Man God King. Mioy bamusung isoroy baning tawa dure magase. Aduga hari badu Krishna tori betaba khudimok singa si mapana mayek sing na thada ba singa ubu pame uhon ba pame amsung khangam ba pame aduga nangam sung ingonda marni thada ba sila na sung ko ipunsi si thengner be hiram khudimok sing awa anang khudimok sing laita laira khudimok sing ai ko na pap ko mai ro batam khudimok sing aduda ai ko gi thamoi na chen tharak pa matam ai ko na awa bagi asibagi amam matam pak adu phau chat pa matam aduga ai ko gi ninghan na ba amsung tunghan na ba matam hiram khudimok sing aduda ai ko na yenga was a Jisu ne. Aduga harba Jisu the Isor or the boy but darangade. I go get sacred trade. There's no hope for us if Jesus is not God. If He is not God. Jesus is God. Jisu is Lord. And in Mahang Torah say Isor kakang tawang. Ano sabi? Jesus is the greater and the better. Jesus Christ says, meenungsichaoba adu hena pa. Asi warsi pa boy batar kadi karigum wakal tasena kan boy batar kadi soiden lakado bo thodogam khaglei wakal da. Karam thodog lakani. Israel masa sing Isor na lamsaw lamhangda mana amasung chaklaubi chek pije bagi mapana thaki ba batang. The feeding of Israelites in the wilderness through manna. Hi, but the Sui Sorma mission to the Potabapi. Mochana blade in a complaint, the Kaino coin Taurizibo act, complaint that we are monologue, complain. I go Egypt, Caesarum, and a pay. I could put hope in a Gatsara, Hela, I could try the heart of the Ura. So a Joe, ma'am, la luck lagas, they put Hamab, I think the Angang but sing it tampago to power lagal, loin pure program can be a Kuimo but the power, loin carino coito visible. I could lambda the hatok piraga higher, loin adu complain Moses Kimapal, and sure people upang. I think Moses Mokoy with Jingby. Moses Kimapal, sure Mokoy with Jingby, Lamsalam Hang, say any put. Mokoy the Macamana, Masung Chaklau, you checking PB. And the boo, Mahoma said, Larry City. Jisu ne.
Moses tagi hena chaoba, Moses tagi hena papa. Karamana ma Moses tagi hena parino. Moses nadi haiba meesing adu the Israel machasing adu the hakchang ge aram khorang modo khotang kokhan mane adu Jisu Christ nadi mafam asida Mahakki chindagi tholokpa hingbagi wahai aduna thawai busu mahakna kokhale. Thawai khorang busu kokhale. Aduga Moses ki mapalna pirib ingthaba amasung pothaba adu matam khara khakine. Aduga singmagi haiba oiba taragadi Israel machasing na kanan sang matamda kanan sang gribasing Israel macha tholokpada lak Israel macha loina mangate loina magsi ahanba generation gi except Joshua ga Caleb ga Aaron ga natana loina magsi Moses macha maphaw kanan sang mangamde, right? It's a temporal rest. Adu Jisu Christ na mapham masida mahakna piriba ingthaba sidi lom naidab kanam tan mun biada. So here is Jesus, our greater and better Moses. Ani subadadi Sig manaba thodok sing Jisu Christ na dan mga amsunga ni yen thokpa sig manaba thokiba thodok khar li han ham Elijah maicha Elijah ani subning thorol pan tratre amsung ha marone tratre to pabu oiba targadi Zarephat ki lukha bi adu gi macha hinghan ma khotang natana Elijah na makoi immunung lai ngai matik makoi gi yam amsung thau loi banai de. But here is Jesus, the greater Elijah. Elijah aduna adugum tobungam kibe khudimok singdo Ishorgi matik tag adu harb Ishor du mio na sayon na mafam masida Ishor mak aduna taibung mio bagi saklong da law na Mahakki meesing adu da loiba nai da amasung hanthaba nai da amasung kana amtana munbang ngam da hingbagi wahai khakting natana hingbagi punsi pin bagi da. And so here is Jesus, the greater Elijah. Atau mamadana Elisha. Ani subuning thoro mari de pabo oiba targadi mafam masida di Elisha na pizza khiba dudi tandum kun aduna mioi maichou cham khaktane adu mafam masida Jesus Christ na pizza ribasidi tandum manga adu nga na milising manga helmane. And here is Jesus, the greater and better Elisha. Elisha dagi hena pangan ba Elisha dagi hena phaba Jisu ne. And third, Jesus Christ say Yaosenbani, the shepherd, the true shepherd. Miku khargi mangni han hai khabadi gumna Ezekiel pandu kuntraga mardi the Ishor na wasak bikre Yaosenba masoi na thabira kani haina. Ndu hai ba Yaosenba du Jisu aduni. Mahak aduni lagli base. Mahak aseng ba Yaosenbani, Mahak aphaba Yaosenbani, Mahak Mahakki Yaosenbu maming gona khang ba Yaosenbani. Aduga Mahak aphaba amasung Mahakki Yaosengi khwaidagi aphaba chinjak chapham krai de lei mayek sena khang ba Yaosenbani. Aduga Jisu Christa se ai kona thagdi se masing kungu humdoi uba phangba Yaosenba adumagaduni. Jesus is the true and good shepherd of Psalm 23. Kari tawe Psalm 23 da hangdo yengse thagdi se masing kun gum doida engoni amna pamna ba jaga adune kraman hai jo bode busen bi mapune ayo awat plate mahak nai bu asang ba sanjabung da kulhanbe atapai sing chel mayada mahak na ibu chingbe ngasai krai don Jesus Christ no mi sing da phaman ki bada asang ba napi da right I sam na moi phamdare an ha ya boy ngak adu kari da mark na adu ki wasin na ido marandi mark ki wakal da Jisu Christ bu Yaosenba mo yeng la pamatam da ari bu wala na bagi matam da Yaosenba thazaba ya ba Ishor ki thamo ki matungin ba amasung Ishor na wasak biki ba Yaosenba adu ki punsi du yeng la pamatam da Christ da khaktang oithoe. Every prophecy about a good shepherd is fulfilled in Jesus alone. Aduna haiba Jisu sina Mahakki meesing adugo asang masanjabung du puthopiduna makoi mathau taba khudimak sing adu mahakna pisipibane. And here we've observed three things: Jesus has gone, Jesus as a greater and better, and Jesus as a shepherd, the shepherd of the soul of his people, the shepherd who cares for his people. Magi meesingbu yengsinbiba, Mahakki meesingbu thojanbiba amasung nungsiba. Ani subade we observe the need for rest. Pothabag mathau taba aikoi mioi bane Jisu Christ na koi pothaba mathau taba mahakang thabok thawul dei wana suraga lak matam da Mahakki sebok sing de pamdu kaino pothaba ne hoi makoi pothaba phangde adu kari kari oiba targasu mafam asida Jisu Christ makoi pothana bagi damak habisna udliba kari gumba khara aikoi da khangani ngai sori waisina
ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯁꯦ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇꯅꯤ ꯏꯁꯣꯔꯅ ꯄꯣꯊꯥꯕ ꯁꯦꯝꯕꯤꯕꯁꯦ ꯄꯣꯊꯥꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕ ꯁꯦꯝꯕ ꯅꯠꯇꯦ ꯊꯧꯒꯜ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯥꯏꯕ ꯑꯃꯈꯛ ꯂꯩ we work to rest and we rest to work ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯊꯕꯛ ꯁꯨꯕ ꯋꯥꯕꯗ ꯑꯩꯁ ꯋꯥꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯋꯥꯕ ꯃꯇꯝꯗ ꯆꯤꯟꯖꯥꯛꯀꯤ ꯃꯍꯥꯎ ꯈꯪꯉꯤ ꯄꯣꯊꯥꯕꯒꯤ ꯃꯍꯥꯎ ꯈꯪꯉꯤ ꯑꯗꯨꯒ ꯄꯣꯊꯥꯔꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏ ꯑꯃꯗ ꯄꯤꯅꯕꯤꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯅ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯄꯣꯊꯥꯕꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤꯕ ꯑꯁꯤꯁꯨ ꯑꯁꯤꯅ ꯑꯃꯈꯣꯏ ꯑꯩꯈꯣꯏꯅ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯄ ꯃꯇꯝ ꯑꯣꯔ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯊꯤꯟꯒꯨꯝꯕꯗ ꯉꯥꯏꯍꯥꯛꯇꯪ ꯅꯥꯞ ꯑꯃ ꯂꯧꯅꯕ ꯃꯇꯝ ꯑꯦꯟꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯄꯣꯊꯥꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯧꯗꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯁꯤ ꯋꯥꯈꯜ ꯇꯧꯁꯦ ꯄꯣꯊꯥꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯁꯤꯅꯤ rest reminds us that we are but human we have limitations also rest helps us to look at God and trust him ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯗꯅ ꯑꯗꯨꯝ ꯁꯦꯝꯒꯗꯧꯕ ꯁꯥꯒꯗꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯕ ꯂꯩꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯊꯥꯖꯕꯁꯦ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯊꯧꯒꯜ ꯇꯧꯔꯒ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯊꯕꯛꯁꯤꯡꯗꯨ ꯁꯨꯔꯒ ꯋꯥꯔꯒ ꯄꯣꯊꯥꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯁꯨꯕꯤ ꯑꯩꯈꯣꯏ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯗꯦ ꯄꯣꯊꯥꯕꯁꯦ ꯏꯁꯣꯔꯗ ꯊꯥꯖꯕꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯊꯥꯖꯕ ꯌꯥꯅ ꯇꯧꯈ꯭ꯔꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯩꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒꯤ ꯁꯥꯏꯟ ꯑꯃꯅꯤ ꯋꯥꯍꯪꯗꯤ ꯅꯍꯥꯛ ꯄꯣꯊꯥꯕ꯭ꯔꯥ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯣꯊꯥꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯣꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯄꯩꯁꯥ ꯃꯤꯡ career exam ꯄꯣꯊꯥꯗꯕꯤ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ that shows you don't trust God and you forget that you are but human and few applications precisely 3 applications ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕꯗꯨ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯖꯕꯤꯁꯦ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯡ beloved take heart for Jesus cares ꯅꯨꯡꯁꯤꯕ ꯊꯥꯖꯕꯁꯤꯡ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯦ if you want put ꯖꯤꯁꯨꯅ ꯑꯩꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯔꯦ ꯖꯤꯁꯨꯅ ꯑꯩꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯇꯥꯏꯕꯪꯄꯥꯟ ꯍꯤꯡꯕ ꯃꯇꯝꯗ ꯑꯋꯥꯅꯪꯁꯤꯡ ꯑꯩꯈꯣꯏ ꯅꯪꯒꯅꯤ ꯑꯋꯥꯅꯪ ꯂꯩꯇꯕ ꯇꯥꯏꯕꯪꯄꯥꯟ ꯅꯠꯇꯦ ꯑꯋꯥꯅꯪ ꯅꯪꯒꯅꯤ ꯑꯋꯥꯅꯪꯅ ꯂꯥꯡꯒꯣꯏ ꯀꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯆꯃꯝꯅꯕꯅ ꯊꯃꯣꯏ ꯂꯥꯛꯁꯤꯜꯂꯛꯄ ꯃꯇꯝ ꯄꯨꯟꯁꯤ ꯂꯥꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯑꯅꯦꯝꯕ ꯃꯐꯝꯁꯤꯡꯗ ꯍꯤꯡꯕ ꯃꯇꯝ ꯀꯅꯥꯃꯇꯅ ꯎꯕꯤꯗ꯭ꯔꯦ ꯀꯅꯥꯃꯇꯅ ꯚꯥꯞ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯅꯥꯃꯇꯅ ꯎꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕꯤꯁꯤꯡ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯈ꯭ꯔꯤꯁꯇꯅ ꯈꯪꯉꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠꯄ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠꯄ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯗꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯈꯪꯕꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤꯒꯨꯝꯅ ꯌꯦꯡꯁꯤꯟꯕꯤꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ beloved he cares for you ꯈ꯭ꯔꯤꯁꯇꯅ ꯅꯪꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯔꯤ ꯅꯍꯥꯛꯅꯗꯤ ꯎꯗꯕ ꯌꯥꯏ ꯊꯦꯡꯕ ꯉꯝꯗꯕ ꯌꯥꯏ ꯎꯗꯕ ꯌꯥꯏ ꯑꯃꯁꯨꯡ ꯁꯣꯛꯄ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯤꯔꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯍꯥꯛꯀꯤ ꯆꯔꯥꯡꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯂꯩꯇꯥꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯤꯁꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ take heart for Jesus cares ꯀꯔꯝꯍꯥꯏꯅ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯦ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯊꯟꯕ ꯀꯣꯟꯁꯤꯟꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯋꯥꯕꯗꯨꯒꯤ ꯌꯧꯕ ꯐꯥꯎꯕ ꯑꯗꯨ ꯐꯥꯎꯕ ꯈꯪꯕꯒ ꯂꯣꯏꯅꯅ
Nang aibu kaubidaba maongda, nang aibu ngakpiba maongda, nang aibu thadokpiroidaba maongda, Kristana nang amasung aibu yengsinbiri. Aikoi punjigi khwaidagi makha taba koma dudasu Krista aikoiga loinabiri, nahak ga loinabiri. Karama makalgi awa anabada amasung charangaba nahak amasung nahak lebna ai khangde. Adu mafam asada aikoina ngasi numita ukraba Kristagi magun, Kristagi thamoy asigi mapala aihak haiba ngame Mahakki wahaigi mapala silala nahakpu Kristana yengsinbiri. Nahak nasana su yengsinjaba ngamadaba maongda. Mahakki pangdal khudingmakka, Mahakki nungsiba khudingmakka, Mahakki chanbiba khudingmakka loinana. Maramdi Mahak aikoigi awanang khudingmaksing, aikoigi ningba kaiba khudingmaksing, aikoigi akaiba thamoy khudingmaksing aduga loinana saruk phangminaba aikoigi purohit lene. He is our great high priest who can sympathize with us, with you. Mahak yengsinbiri. Mangonda nang amasung aigi awat mahak nang amasung aigi awat pasing khangbi aduga nang amasung aigi awat pasing adu pibiba ngambagi matik mangonda lei. Maramsin thamo sonthabigano. Krista diyang lepigano. Mabu thasabi. Maramdi Mahak yengsinbiri, he cares because Jesus cares. Ani subade. Dungsiba thasabasing. Krista pothabiyo. Maramdi Mahak meenungsichaoba. Rest in Jesus because he is compassionate. Karigum hariba Kristagi thamoyse nang amasung aina khangboiba taragadi. Kristagi meenungsichaoba thamoyse nang amasung aina khangboiba taragadi. Pap na aikoigi punsi langoi jalakpa matamda aikoi Kristagi chen boy roidabu Krista chensan boygani. Asigi Kristagi thamoyse nang amasung aina khangduna thajaba oiba taragadi aikoi papsing laina maithibiu ngamgani. Adu aikoigi asonbase keno haina haiboiba taragadi Jisu Kristana aikoibu yengbiba maong aduda nang amasung aina aikoigi punsi asibu yengdaba matam adugi matik toy maramdi aikoi afaba wapa yam toina kawi. Tada bijilnaw sing aikoi bu Jisu Kristana kanbi matamda aikoi punsi ki oina pap toroidoba asonba machit amata leroidoba amagumna mahang nang amasung aibu kanbi khibanate nang amasung ai asonba singa amasung aikoi torokodoba pap khuding mak sing khangi. Mahang nang amasung aibu kanbi ba sai koi ngaki ta khiba pi amasung ai haki kai khiba thamoi ai asimani pap amata toroi asonba amata leroi. Sila na usin Krista adukak na pang baisor nate. Krista na kange mangon da thazaraga magi tung inlage nangi haiba inlage aigi khuding makathok sarage asu katho hai ma kange. Mahakki haiba inlage an haiba dar magi haiba illo hai ma chapchan kange. Christ exactly know we will mess things up, yet he saved us. Aikoigi thajabagi punjida khudi thigidaba khudimang maangna ui loina ma khange aikoina tawgadaba pap loina ma khange adu oiba targesu mahangna mahaggi nungsibada nang amasung aibu mahangna kanbikibani. Asigi Kristagi nungsibagi thamoy asibu aikoina chetna paidaba se karino haimo oiba targe nang amasung aigi napal amasung nang amasung aigi pap na karamba pap aidi tawde aidi yaroi aidi khangde aikoi yamna defensive oiba explanation tawnabada ngargle be khoi thamoi asina isorgi machanupa Jisu Krista pap yaudaba pap khangdaba aikoi asonma khudingmak sing khangbiba ubiba aduna aikoi damak taibang pambada lakpiraga sibiraga nahak aigi mi oigani nahak aigi marup oigani haina haibagi arumba masung mamal aduda yamna tatna khoi wakal khandaba na maram oraga we keep on running from him. Karamba pap no nang nang asigi numita khangi bada. Karamba pap no nang amasung ai nang asigi numita Jisu Kristagi mangna pusan be kai bada.
Makoy lising mga si pap na noy halaga pap ta punsi hinglaga laibing mising hakta harap mising sina Jisu Kristo na Mahakki nungsiba thamoy adugal na hingbagi wagi wangang bikibat Krista gi ina kopiba ngamda pap amata leite Krista gi pangal da aikhoi gi punsida mahak na hongrok piba ngamda pap amata leite ngasi gi meda karigumba nahak na tariba pap adu isorna kopi roi da bugum na khanboi pataragade nahak na tawriba amasung nahak na hingliba pap nang amasung hingliba pap adu pungning homwang ngamroi da amagum na khanboi pataragade aduga haiba pap adu Jisu Krishna uba matamda khudum singaga aduga makhwang metlaga waye na bagi da aduga dandi pi na bagi da laibugum nang amasung ni yengboi pataragade thadu bisida nause Mahakki nungsibada kokpinaba semdokpinaba amasung semgatpinabagidamagta mahak ngaragle Christ is there not to judge us, He is there to help us. Krishna nang amasung ay kogi papa na maram mo oiraga ay koy manghan na bagidamagta mahak na ngaragle binate sila nausing ay koy papa du kanbiraga ay koy bu dharma chenba du da semdok pina bagidamagta mahak ngaragle mahak meenungsichaoba Krista nang amasung ay nasagat pa Jisu Krista gi oiba ay koy gi oiba ay bu inthok piradra kopirodra ngakpirodra khuding maksing du Krista gi nungsiba thamoy asina tumina lehenbi karamba pap nang amasung ay pap Krista puro Krista kokpigani Krishna semdok pigani Krishna inthok piroi maramni nang amasung ay thaza besila inausing Mahakki punsina laibikraba mising ni hongba naidraba nungsibikraba mising nang amasung ay Mahakki apambadi mangonda lakpa adu Mahakki apambadi mangonda gi chen banate Mahak meenungsichaoba isorni Krista pothabi aikoi Krista pothabam ti se maramdi aikoi na pap ta umadam da aikoi na pothaba ngamgadu se mafam amta leite Mamdi Satan aikoi bu aikoi papa dagi mapala wakal wahanaba amasung aikoi thamoi thugainaba Krista dagi lapthoknaba aduga aseng punse du hingandana bagi damakta hiram khudimak singda magi hunna ta aduga na ngargle du Krista dai puro pap do ai hak na kokpige ai hak na sengdokpige ai hak na chumhanbige dharma chen bo oina amu khana na hapuni semgatpige come to me I desire I love to change you to forgive you This is Jesus' urge to us today. Come to Jesus with all your sin and He will cleanse us. Calvary sing thakta chahili singanagi mangna aikoi pap kokpinabagi damagda sikiba Krista adu ngasisu aikoi pap chamthokpinaba pangal adu maklei He is able to forgive He is able to cleanse us He is able to grant us repentance Krista lakpi mahak thasa bila sing mahak meenungsichaoba prabhu ne Mahakki thaujagi thengbi ama khaktang da aikoi gi pap loyam thadok bangani His one touch of Him will give us strength of 1,000 life to repent from our sin. You go like the Krista with Hazard Marup Singh. Krista meenungsichaoba isorni. Magna papi se mukan binabida gidamak tamhag lakpiduna sira kan humni subanu mita mag hingat kre mangon na thazaba khuding magsing adu mahag na kanbigani kokpigani maki mi ko bigani sorgi machang ko bigani maki imung manung tinsin bigani Haujik su ngasisu Krista na nahakpu meenungsigalona na kaure lako nahaki papa ki puning hongna maku ngasi nungda thazabi kanbigani karigum na ngasi ki mesda maki meenungsina thanba
khonjel asi tadbida mai le sakhi boy batargade mang aninok sunu lak matamda haiba menungsina thanba Krista asimaki asauba na thing. If you deny this compassionate call of Christ today, you will face one day the wrath of this Lamb. Come to Christ. Come to Christ. And this is my last application. Jisu the Singh begin. Marmni Mahak ay khoi gi phaba Yaosenbani. Ngasi gi numida nakhoi gi na phamda nakhoi gi pastor amoina aina nakhoi gi na phamda no lukpagaluna na haigi da wahai ma hai bo ptakade sini Jisu Krista da chingna piganu. Mahakki wahai khudimak thazabi. Mahakki wasa khudimak chena paibi. Jisu da chingna biganu. Mahak ay khoigi nahaki apaba Yaosenbani. Akhoi punsi awanang sing lak matam dai khoina prathna toy Prabhu pinabiu Prabhu hangbiu thong sing Prabhu adu hiram khudingmak sing adu mahakna thong hangdaba matam sing le nang ai bu nungsidabagi mar nate. Akhoi na mangondagi akhoi apam sing nijaba matam da paisa walak matam paisa nijaba da paisa phagdaba matam sing le icha narik matam naba phana bidamak prathna to matam da naba phadaba matam sing le adu akhoi gi punsi gi chamam naba gudimak sing ni matam da chamam naba sing do amatam mayek sing bagi mahutta Jisu do hina mayek sing matang sing yamna le ta da ichile na sing ayu da akhoi na phangdriba paukhum du prathna du paukhum phangdaba prathna nate. No, Jesus is answering in different way. He is showing us that He is all for us and He is enough. Akhoi gi hakchang mathau taba khudimok sing do amata pibidana mahanga thamba matam da mahanga nangam sung aingonda utpina ba khonari badu ai laire nangi damakta I am enough. Gare David na thagase masing kun ghumnoi de Jehovah du ai gi senbiba mapuni ai gi apamba kariyamata lairo. Jesus wants to show us that. Yesu Krista nangam sungai ngon mayek sinu uning bado sini Krista adu ai ko ai senbi mapune mahak aphaba Yaosenbani mahak nang ai gi damak tabeng pambe lakpi ki bene mahak nangam sungai gi damak sibi ki bene mahak nangam sungai ngon hingbagi lupina biduna nangam sungai ikai khuna bi ki bene thada bichile now saying He will take everything away from us just to show us that He is our all. Ma akhoi gi pumna mang na habi udna na bagi damak akhoi gi leisaba khuding maksing nangam sungai nang ngasi gi mi thajaba thamli bi hiram khuding maksing punsi gi pandam punsi gi oi ba hiram khuding maksing adu loina mang ma lothok pi gi just to show us that He is our all because He loved us so. Ma nang amusung ay adu ki matik nungsiba na mar mora kan amusung nang amusung ay bu ma ki mi amoy bana khamban magalone ba nungsiba do na ma nang amusung ay bu nungsiba na mar mora kan da ay khoi gi thazaba ay khoi gi changja pam khuding mak sing do mahak na to na mahak na kariya mata pam so He will work everything just to show that He is our all. Do not doubt Jesus, for He is our good shepherd. Thasa bijal na using ayang hai wan se ariba manate anoba masunate nang masungai khang de bane Jisu Krista nang masungai gi awar pasing ngasi paw am ta pibi dibra na ke awar pakar Jisu Krista pibi dibra ngasi paw da He provides pibi ba ta Yok thar su thamire nang amusung khwai mathu tab mahana khangbi adun ihan ham akoi khwai mathu tab aran khumni khangmana maram mora kam sargi phamba thalok nang amusung gi damak lakpi dun sibira gi hingat pi khibane aran khubam pi bina bagi damak nang amusung khwai gi mathu tab maha go bina maram mora kan nang amusung ai bu maha gi pangdal yan bi dun thambire be adu nang amusung ai gi chana bagi dabang chinja horen gi numidang gi matam da akoi gi pukham da tar ka da chakluk sing da mahang na pi chinjak sing ne
He gives us. He provides. Karigumba ngasigi numida akhoi mark Isorna Jisuna karimda pibidaba karima tawidaba gumna khanbo oiba tagedi worship se loiraga yumda halaga chengpu hangdokpi upu hangdokpi thongi so hangana leiba poching kanana piuna adu wang dongmi. He provides. He provides. Mahak leiba oiba tagedi khoi damakta akhoi khoi makle Kristagi aphaba Kristagi chan behavior du chingna bigana. Ngai haki mang ba nai ba awanang khudimak sing asina Kristagi aphaba magul adu chinghan bigana. Do not doubt the goodness of Jesus by few fleeting troubles of this world. This good shepherd of ours, asig apaba Yaosenbani, akhoi damakta, sargada, chakang thorang bir. Mahak anirak sunai khoi below laku namita. Chakang adu khoi maklun paminagan. Hai khoi apaba Yaosenbani ko paminaraga chaminaga do chakang adu. Anu ki matik mangala duga. Tapang pamada khuna thengner ba awanang khoi muksing sigi yang boy bataragadi. Thadab sila nausing sangdam na ba matik chade. Christians. Ai khoi ge phaba Christians. And thadab sila nausing. Jisu ase Mahakki meesingbu yengsinbiba meenungsichaoba Yaosenbani. Thazabi. Prana dos. Iba aikoina thazabe yadaba matamda Krista aikoi thamoi asina chingnaba amagi mathakta chingnaba amagi mathakta chingnaba ama leiraga nangonda yengba matamda su nahakti thazabe yaba adum koibi nahak nai khoibu lengdina nungsibiri nahak na aikhoibu senbiri Nahaki hong naidraba meenungsi dana khoi nungsibiri. Rabu nahaki asuk yamna chawba thamoi asida ipa aikhoi gi apang madu yamna mayek sing nang utpi. Ipa aikhoi gi apang masung pap sing si kokpi prabu aigi apang ba masung aigi pap si kokpi. Prabu nanai gi mideng nanai khoi gi masung maron prabu nanai gi mideng asa ibungo nahak kinaphamda ni jadaba maong da pibiriba bor sing adu da masing thiba phaw kaw makai aigi thamoina pamba khara adu phangna ba hona ba matamda nahaki wahaibu inthu khiba amasung nahak na pibirakta ba matamda adu ninda tor leba punsi da ipa ai khoi leba matam sing legi prabu nanai punsi apangba loksing leitaba thazaba yadaba khoi gi punsi sibun hag yengbiduna meenungsi utpi ai khoi gi pap sing ai khoi gi mayok sing thana biganu adubu Krista gi thamoin hag na khud utpiraba maram nei pa nahaki nachanu pa ngonda Mahakki meenungsichaoba thamoi adugi mapal mahak akhoi gi aphaba Yaosenba moina punsi hiram khudingmak yengzaba da khoi mateng pangbe Jisu Christ in ministry. Amen.